Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari ahanbida maruoiba headline. Combined Force na Ukhrul District in Litan, Mahadeva, Sanakithel yauna combing operation Chathaba Houkhre. Food contamination amadi food poisoning na miyoi kaya sriba asina mipainingai oidi haina taljina phongdokre. Manipurda kungi chip dance muthapiu haina Mahadeva tribe union demand tawkhre. Pau sanuna pijari. Combined Force na Ukhrul District in Litan, Mahadeva, Sanakithel yauna combing operation Chathaba Houkhre. Mamang Thame Tarahundoida Kangpopi District ki Kolan amasung Kodjim Village anigi marakta militants singna ambush tawtuna thadau church leader ahumamadi driver ama hat khiba thodoki matung tarakpada kuki amasung naga singi civilian sing fazing khroba matung makhatana kuki amasung naga furup anigi marakta violence oiba thodok shingthoktuna Chingi District tamaru oina Kangpopi amasung Ukhrul District ta thokliba irang sing asibu lakshin wangamnabagi security force na pahaksana combing operation sing Chathaba Houkhre. Ngarang dagi hauna combined security force na Ukhrul District ki Litan, Mahadeva amasung Sanakithel National Highway 202 amasung 102A gi mafam singda paksana combing operation Chathaba Houkhre. Security force singi combing operation adugi manung chena kuki amasung naga furup singna khundari ba mafam singda coordinated patrol tawba area domination sing leitana ba Chathaba Houkhibaga lunena militants singna saramba bunker kaya thugaiduna makhatana tension leitana bagidamak amadi mafam sing adugi santi amasung tangdu leitaba hanjilakna ba security gi checking thorang kaya lakhukhre. Official source ki matung inna combing operation aduda security force na village authority sing CSO singi mihu singa unaduna security force sing da cooperation piduna mafam sing aduda law and order ningthina leina bahona khibaga lunena security force sing na khunja singi punsi amasung lanthong ngaktuna aki akhang pirak popuna mangak thokna bahona gani haina thajaba pikre hari. Desamna sinduna quiz competition da maheroi lising mariga chamri humdrana saruk yakrai. Ahum Suba State Level Environmental Quiz Competition 2026 ngasi Democratic Students Alliance Manipur Desamna sinduna tongan ba mahiloi sangsing da pangthokre. Imphal West District ki TZ Higher Secondary School da pangthopa quiz competition asida mahiroi puna chatruka hundra manga na saruk yakhi. Quiz competition asiga mari lenana Assistant Secretary General Desamgi pilot khangem bamna phongdokhibada chatliba tha asi manga da pangtokhiba Environment Day da Desamna tongan mafam singda uchara kaya thaduna program kaya pangthokhi. Madugi makha chatharak poina chahi gudingi pangthokuna lakpa ahum suba state level environment quiz competition handak chahi gi oina tongan ba district singi mahiloi singda pangthokpani. Quiz competition asida mahiroi puna lising mariga chamri humdrana saruk yaduna pangthokpani. Environment quiz competition pangthokpagi mapung oiba maramdi haurak libana mahiroi shingna environment ki phibam ngaktuna thambana miyuba aikoida khayam kana bapiba thawai panba jiba singda environment yaudana kaidaunungda hingba ngamloi. Miyuba aikoina hingleba asi environment ta tanglaga hingbane haiba asisu aikoi puna khaminabagi tangai fadaba lei haibigi pandamda pangthokpani haiki. Kanglup ki irang na maram oiraga lanjena duna lariba IDP listing humpurom asi karamna SIR chathagadabano haibada chamamnaba ama oire. Lebaga sige ahum suba tangka ki oina state asida chathariba SIR asi me kunthra digi horaga mathang tha junta kunnipan phawbugi manungda yumthong changduna verification tawbagi tabak loisingadabani hairabasu Kanglup ki irang asina maram oiraga yum makai thadoktunna lanjena duna IDP oina lariba miyoi lising humpurom asi karamna SIR chathagadoribano haiba asida Chief Electoral Officer CEO gi maikadigi achauba chamunaba ama oire. Masina maram oiraga Chief Electoral Officer Manipur gi maikadigi Election Commission of India da ayiba chirol thaduna khangangkhre hari. Pau asina makatana haribadi Kanglup ki irang asina maram oiraga khul thadoktuna lanjena kibidagi ghost settlement oina kana amata leitana leriba mafam sing aduda election officers singna karamna yumthong changduna voters sing karamna verification tagudoribano matau karamna yum mai chakraba amang ata thokraba yum sing adu voters sing adugi yumni haina karamna photograph upload tagudoribano haiba asini masak maming takthokning daba
senior government official amana phongdokibada irangna maram oiraga lanjenaduna relief camp ta natraga tongan khangna janaba singi yumda leiriba IDP sing asigi SIR Chathabada masigi standard operating procedure SOP asi karamna tawudaribano haina hangkiba haukiba irai numita Chief Electoral Officer Manipur gi makedegi Election Commission of India da aiba cherol thadun Houkhre hari Manipur da Kuki chieftainship muthapiyo haina maitai mitai tribe union na demand tawkhre India ki president na SNP khaba di Manipur Hills area ek 1967 mapungfa na chana handuna Manipur da Kuki chieftainship muthapiyo haina maitai mitai tribe union MMTU na phongdorakli Manipur Hills areas ek 1967 mapungfa na chana hanaba memorandum amasu chief minister da pisemba laikhre hari Hiramasi Gamari Lenina Manipur Press Club Tapangthopa Pawmi Mifamamada MMTU gi Secretary Administration Mutum Churamani na hai Numit Kontrani gi manungda ekasti mapungphana chana hanaba state lengana lokhat pathabak thoram sing MMTU na khangandrabadi Article 338A gi makhada Civil Court ki mating lauragani ekasi Manipur State Assembly Standing Committee na pass tawro matungda India gi President na SNP raga Gazette notification thokrabani adomoina ngasi phawba ekasi mapungphana na chana hanba ngamdana lakli hereditary chieftainship asi democracy ki mayokta leibak maramna Kuki Zofuru kining thongmacha singna Myanmar amadi atopa leibak singdagi mitok kaya changsin halaga anoba khulsing semgalakpa ngamlibani mataw asumna tongan ba district singda Kuki khul kaya masing hengalakpani aran mamongda maitai singna tribal gi lam mungadawre haina hanadagi leraklaba Kuki singa maitai singa gi marakta yangthi hanana ba thorang lokalakpa maramna state engangna athuba matamda center da taknaduna constitution na yadraba hereditary chieftainship muthatkadabani hainasu mahakna phongdokhi Assam Rifles na Ukhrul district ki New Haven da namduna outpost hongjilakpadagi tangkhul nupi singa chawna mungna khrei Ukhrul amasung Kamjong district ki jaga da Kuki amasung tangkhul naga ani imrakta chawna ungkhanariba asiga mari lenena Ukhrul district ki Sokbau village ki jurisdiction manung channel New Haven da nauna Assam Rifles ki post ama hongdorpadagi tangkhul naga nupi singa chawna mungna khrei Katho Students Union Kathaulong amasung Katho Women's Coordinating Committee gi makedigi Assam Rifles ki thawung adubu akan mamong da condemn tawkhre organization ani asigi makedigi thador ki bachero singda haribadi New Haven gi jaga asida 40 suba Assam Rifles na makhoi gi temporary outpost ama namduna sajin kiba asiga mari lenana mangjong nuna mari lenaba khulgi authorities singdagi ayaba lobra pau piram brana traga khanane nakiba amata leite Assam Rifles na chathaki ba thawung asi Manipur village authorization in hill areas a 1956 asi bailat tawani amasung local village authority gi jurisdiction amasung authorities singbu karishu leitana khanbagi mawni New Haven da Assam Rifles na namduna outpost hungjinba haiba asi village gi jurisdiction da Chathaba encroachment gi thawung amani maram aduna hariba thawung asi organization sing asina yaba ngamloi thawung asi village authority ki authority singbu atamna singna bani village authority ki maikedegi kayara khana Assam Rifles jaga adudagi Assam Rifles withdraw tawkhina ba khangan khiba leire khulgi authority amasung community leaders singi maikedegi kayara khana appeal tawkhrabasu Assam Rifles ki maikedegi hariba camp asi hongdopagi Fireb amata leite maramaduna kholgi nupi singna ekhoigi jurisdiction manungda nifu suba Assam Rifles ki Sangsad battalion na activities amata pangthokpa yaroi haina khongjang changsin khiba aduga mari lenana Assam Rifles ka munabugi thodokaya thoki security arrangement gi namada kholgi authority ka khana ba tawdana thabak amata paikhatpa yaroi Assam Rifles na chathari ba thawong singa sigi mayukta ngarangsu Kathau student union amasung Kathau women's Coordinating Committee na New Haven da haliba Assam Rifles ki temporary outpost adu khudak ta hongdokadabani haina akan ba protest athakhrei lonana thodok aduga mari lenana pamdabu thodok sing tholakpada madugi aphapattagi daita pumba Assam Rifles na pugadabani hari Health Department ki staff nurse chahumgi written state ki fal haidopina ba appeal tawrakli English ngani kuni thoida pangthoki ba staff nurse chahum lobugi written examination athubda haidopina ba staff nurse chahum Contractual Association at Lengata Appeal Tawrakli. Ngasi Manipur Press Club da pangthokpa pawgi mifamamada association asigi president Maibams Shenong Lemana Hai. In kumjali singani kuni thoigi October da Health Department Government of Manipur Secretariat ki letter number MED 308 for 2022 HS
Healthki matung ina medical officer chani amadi nurse chahum lobagi notification amana contract basis ta staff nurse chahum lobagi written test tauki adubu ngasi phawba written test taukibagi result haidotana thambiri punna thabak tominar kiba medical officer chani adudi result haidotuna health department ga thabak taukhre hari mahana makata na hai hauzik result out tawdana leiriba staff nurse chahum lobagi written test asida yaukiba candidate kaya ama S bar oibana maramoraga mathang amuk exam thabagi khudong chabasu phanglaroi maramaduna candidate singna thengnariba khudong chadaba kaya asi ubiraga manipur lengakna atuba matamda manipur lengakna result haidopiyu haina mahana appeal tawki Chingi district marida mahau sagamana da bumongda khungang masing hengalakliba asi yangsinba mathau tai haina phangdorakli Chingi district marida mahau sagamana da bumongda khungang masing khangyen hengalakle haukiba chahi manga asidane amuk hena khungang semgalapagi chang khawangwangli kumsing lisingamaga chamapan homdrani thoidagi lisingani kolomdoi phawbagi manungda Chingi district Kangpopi Chuchampur Senapati amasung Ukhrul da angakpa phangna khungang masing hengalakliba adu yangsiningai oire haina hanigi chief minister N.V. phangdorakli social media da thagalakpa warol da hai kumsing lisingamaga chamapan homdrani thoida hariba district sing aduda khungang masing chatret ka yangkhai mari lerami adubo kumsing lisingani kolhomdoi yorakpada di khungang masing lisingamaga chanipan Humphumanga oirakle hengalakliba khungang masing adu lisingamaga chamaga taramathoi oiri data gi matung inna Kangpopi da hana khungang masing chamaga marfudara hundai lerambadagi chatre katara hundai sukrai Chuchampur da khungang chahumga kuntrama palerambadagi chanipan ga hundramari yokrai hariba matamasi da Senapati amasung Ukhrul district da su khungang masing hengalakpa uri Chingi district mari da hengalakliba khungang masing adu chada pathokpada humdramanga oiri mahausaga manadaba mongda khungang masing hengatpagi record thengnariba asi makhatana yengsinba tangai fade khungang ka hena masing hengalaliba adugi chapchaba maram haiba ngamde adumoinamak khungang masing abnormal oine hengalaliba adugi maruoiba maram sing hairagadi administration gi yenglaga khungang sing thugaiduna masing hengahan bahana record leramdaba khungang sing nongna masak khanglakpa mi masing hengalakpa yum honglakpa leifam hongduna chatpa amadi lenga kamari lenaba thausil singna oramba yai khungang masing khangyen hengalaliba adugi chap chaba data yengsinduna mawong chumhana ba honaba mathautai census data land and revenue documentation historical map satellite imagery amasung migration pattern yengsinba mathautai hengalaliba mawong asi yengduna kupna amadi maru oina khanaba mathautai maduna demography da chauna ahongba thogalakpa yai lengaki lama masung development planning da su ahongba kaya lakani manipur gi hauzik oriba demography administrative boundary amasung khunda silakpagi mawong asi yenani ngai oiba amu urakpaga lonena rajniti gi sensitive oiba state amasung oiri hari center lengakna chakthong gas cylinder amada lupa kunmapan hengakhrai Yumda sizinaba chakthong gas cylinder amada lupa kunmapan khangyen hengakhrai chakthong gas ki mamalda hengakraba matung center lenga ki makedigi phongdoropagi matung ina malemgi atai leba kaihada chakthong gas ki mamalda hengakraba su India da chakthong gas ki mamal malemga yengnabada hongna phangali haina phongdorakli ningsing bayabadi chakthong gas cylinder mamalda ngarang center lenga na khangyen hengakhibani anoba mamal asiga loinana Delhi da kilogram taramariga gram chanigi gas cylinder amagi mamal hana lupa chamapan ga tara humdoi oramba adu chamapan ga nifu mathoi oikhrai imung amagi chakhum sizinariba nupi singbu ikai khumnaduna hogdoki ba prime minister Ujala yojna gi makhada piba chakthong gas cylinder amagi mamal chatruka nifunithoi oiragani masigi mathakta yojna asigi makhada hanagi chahi amagi manungda mapalak subsidy piramba adusu chahi amagi manungda supnagi subsidy yawba chakthong gas cylinder mari khaktamak phanglagani hairi panba yabadi chakthong gas ki mamal asi chahi asigi March thada lupa humpu da hengatkibani hengalakliba mamal asi tharaga March tagi June phawgi manungda chakthong gas cylinder amagi mamalda hengatkiba senpham asi punna lupa marfu mapan yaukhrai gas cylinder amagi mamalda hengalabasu India ga yumthangnariba lebak Pakistan Nepal Bangladesh amadi Sri Lanka na chingba lebak singdadi India dana chakthong gas ki mamal asi hanthari loinana chakholaba lebak America Australia amadi Canada da yengnabadasu India da chakthong gas cylinder gi mamal asi yamna hena hongli haina center lengana hari nakal amaromda chakthong gas cylinder gi mamal hengat khibada opposition party kayana yaningda bapungtor pagaloina na
Indian National Congress Party ki maikadegi malemda Biswa Guruni haina riba lenga ki luchingbana miyam bungak semba ngamdre haina maral siri amaromda su Manipur da hauzik tholiba iranga sina LPG distributor singna consumer singda chakthong gas cylinder matam chana phanghandabata natana black dot cylinder amada lupa listing ahum phawa yaure hari Arubada maruba pau amuka hana pizari Combined Force na Ukhrul District in Litan, Mahadeva, Sanakithel yauna combing operation Chathaba Houkhre. Food contamination amadi food poisoning na miyoy kaya sriba asina mipay ningay oiri haina talzi na phangdokre. Manipur da kuki chieftainship muthapiu haina Mahadeva tribe union na demand tawkhre. Matang asida loyalam E-PAO na namitangi pao bibil lezari tabiri ba khudimang po amuka hina kurumjari.